School sing December kun humdoidagi kuntra Faoba Suti Laothokkhre. Lengakna Manipur da leiriba school khudingmak lakliba chachet kun humdoidagi kuntra Faoba Suti Laothokkhre. Hiramasugi matangda Director of Education S Manipur L Nandakumar na order ama thoktuna mari leinaba singda khangankhre. Order aduda hauzik Manipur gi oiriba ka hen ingba amadi lakadoriba New Year yauna harau kumai singa sigi yenglaga school singa si Suti Laothokpani haina palli. School sing December kun humdoidagi kuntra Faoba Suti Laothokkhre. Lengakna Manipur da leiriba school khudingmak lakliba chachet kun humdoidagi kuntra Faoba Suti Laothokkhre. Hiramasugi matangda Director of Education S Manipur L Nandakumar na order ama thoktuna mari leinaba singda khangankhre. Order aduda hauzik Manipur gi oiriba ka hen ingba amadi lakadoriba New Year yauna harau kumai singa sigi yenglaga school singa si Suti Laothokpani haina palli.